ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯃꯔꯜ ꯃꯊꯨꯝ ꯌꯥꯝꯅ ꯂꯩꯕ ꯆꯥꯎꯔꯦꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯖꯔꯝꯃꯤ, ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯏꯪ ꯇꯞꯄꯤ, ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯃꯇ ꯌꯥꯗꯕ ꯇꯧꯔꯝꯗꯦ꯫ ꯂꯩꯃꯇꯣꯟꯒ ꯊꯣꯏꯅꯨꯒꯗꯨ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯦꯜꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯆꯥꯎꯔꯦꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯊꯣꯏꯅꯨ, ꯏꯄꯥꯕꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯏ, ꯏꯁꯤꯡ ꯈꯖꯤꯛꯇ ꯀꯜꯂꯛꯀꯦꯔꯣ?" "ꯍꯣꯏ ꯄꯥꯕ, ꯅꯁꯥ ꯀꯜꯂꯛꯀꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯟꯗꯨꯅ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯅꯨ ꯏꯁꯤꯡꯗꯨ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ "ꯄꯥꯕ, ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ." "ꯀꯗꯥꯏ ꯀꯗꯥꯏ?" ꯆꯥꯎꯔꯦꯜ ꯏꯁꯤꯡꯗꯨ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ꯫ "ꯏꯆꯥꯅ ꯄꯨꯊꯣꯔꯛꯄ ꯏꯁꯤꯡ ꯑꯁꯤꯗꯤ ꯊꯨꯝꯕ ꯑꯃ ꯌꯥꯎꯅ ꯍꯥꯎꯏꯅꯦ ꯃꯃꯥ." ꯂꯩꯃꯇꯣꯟꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯃꯣꯏ ꯃꯄꯥꯗꯤ ꯅꯆꯥꯅꯨꯄꯤꯅꯕꯨ ꯍꯦꯛ ꯄꯤꯔꯗꯤ ꯍꯨ ꯐꯥꯎꯕ ꯊꯨꯝꯃꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ." "ꯃꯃꯥ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯨꯜ ꯑꯁꯤꯗꯗꯤ ꯑꯇꯥꯡꯕꯅꯤ. ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ. ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯆꯥꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃ ꯐꯪꯕ ꯐꯥꯎ ꯌꯥꯎꯗꯦ." "ꯇꯥꯅꯤꯡꯗꯦꯗ ꯃꯣꯏ ꯃꯄꯥ, ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯩꯅꯣꯝ ꯈꯜꯂꯅꯤ. ꯃꯣꯏ ꯃꯄꯥꯁꯦ ꯃꯤꯅ ꯍꯥꯏꯅꯔꯕꯅꯤ." "ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯃꯥ?" "ꯑꯣ, ꯃꯥꯒꯤ ꯆꯥꯎꯔꯦꯜ ꯑꯁꯦ ꯃꯆꯥꯅꯨꯄꯤꯁꯤ ꯊꯥꯒꯠꯄꯗ ꯋꯥꯖꯔꯕꯅꯤ. ꯃꯤ ꯑꯃꯇ ꯊꯦꯡꯅꯕ ꯌꯥꯗꯦ, ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯧꯒꯤ ꯇꯧꯔꯒ ꯂꯩꯌꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ." "ꯑꯗꯨꯕꯨ ꯍꯥꯏꯅꯤꯡ ꯍꯥꯏꯅꯖꯁꯅꯨ, ꯀꯩꯗꯧꯔꯒꯦ ꯃꯃꯥ? ꯏꯆꯥ ꯐꯩ ꯍꯥꯏꯗꯅ ꯊꯥꯒꯠꯆꯕꯅꯤ ꯀꯩꯅꯣ." ꯊꯣꯏꯅꯨꯅ ꯇꯞꯅ, "ꯄꯥꯕ, ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯒꯅꯨ, ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ. ꯄꯥꯕ, ꯃꯤꯅ ꯊꯥꯒꯠꯇꯕꯤ ꯄꯥꯕꯅ ꯅꯆꯥꯕꯨ ꯄꯪꯊꯥꯗ ꯊꯥꯒꯠꯇꯨꯅ ꯂꯩꯔꯦ." "ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯆꯥꯕꯨ ꯊꯥꯒꯠꯂꯔꯣꯏ. ꯌꯨꯝꯗ ꯀꯅꯥꯝ ꯇꯥꯗꯕꯤ ꯊꯥꯒꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯆꯥꯎꯔꯦꯜ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯍꯨꯔꯥꯟꯕ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜꯁꯤꯡꯗꯨ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯊꯥꯡꯁꯨ ꯌꯦꯞꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯂꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ, "ꯑꯍꯜ, ꯅꯁꯥꯗ ꯌꯥꯎꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯄꯤꯔꯝ." "ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯃꯇ ꯌꯥꯎꯔꯛꯇꯦ." ꯍꯨꯔꯥꯟꯕ ꯑꯃꯅ, "ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯆꯥꯎꯔꯦꯜ ꯄꯥꯈꯠꯅ, "ꯏꯕꯨꯡꯉꯣ, ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯄꯨꯝꯕ ꯅꯈꯣꯏ ꯂꯣꯏꯅ ꯂꯧꯔꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ." "ꯑꯗꯨꯝꯅ ꯉꯁꯥꯏꯅ ꯍꯥꯏꯔꯕꯗꯤ ꯑꯔꯦꯝꯕꯗ ꯊꯥꯡ ꯑꯁꯤ ꯁꯠꯈꯤꯗ꯭ꯔꯣ?" ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯇꯧꯅꯔꯤꯕꯗꯨ ꯑꯆꯧꯅ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯄꯗ ꯎꯔꯝꯃꯤ꯫ ꯑꯆꯧ ꯊꯥꯡꯖꯧ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯆꯧ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯀꯔꯤꯒꯤꯗꯃꯛ ꯅꯈꯣꯏꯅ ꯑꯍꯜ ꯑꯁꯤꯗꯒꯤ ꯁꯦꯜ ꯂꯧꯒꯦ ꯇꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯃꯛ ꯑꯍꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯈꯣ." ꯍꯨꯔꯥꯟꯕ ꯑꯃꯅ, "ꯃꯁꯤꯅ ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ? ꯅꯪ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯈ꯭ꯔꯣ." ꯑꯆꯧꯒ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯏ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯑꯆꯧꯒ ꯊꯥꯡ ꯌꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕу ꯊꯥꯡꯅ ꯌꯥꯜꯂꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯑꯆꯧꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯑꯆꯧꯁꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯥꯡꯅ ꯌꯥꯜꯂꯝꯕꯒꯤ ꯈꯔꯗꯤ ꯁꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯑꯆꯧꯗ ꯌꯦꯡꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯨꯠꯇꯨꯗꯤ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯏ ꯉꯥꯛꯇ ꯊꯣꯛꯂꯦ. ꯍꯤꯗꯥꯛ ꯆꯦꯟꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯤꯗꯥꯛ ꯍꯥꯞꯍꯜꯂꯨꯁꯤ. ꯏꯄꯥꯒ ꯆꯠꯁꯤ." "ꯄꯥꯕ, ꯌꯥꯔꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯔꯣꯏ. ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯤꯗꯥꯛ ꯍꯥꯞꯂꯨꯔꯒꯦ. ꯑꯗꯨ ꯄꯥꯕ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ. ꯌꯥꯔꯤꯃꯈꯩ ꯄꯥꯕ ꯅꯇꯣꯝꯇ ꯆꯠꯀꯅꯨ. ꯉꯁꯤ ꯏꯆꯥꯅ ꯏꯄꯥꯕꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯤ. ꯏꯆꯥꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯗꯤ ꯄꯥꯕꯗ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯅꯤ. ꯑꯗꯣ ꯅꯪꯕꯨ ꯀꯔꯥꯏꯗꯒꯤ, ꯀꯅꯥꯒꯤ ꯃꯆꯥꯅꯣ?" ꯑꯆꯧ ꯇꯞꯅ, "ꯄꯥꯕ, ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ. ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ.
Paabagi mingna Tomal kawi aduga imagi mingna Sanatombi kawi Chaurel asauda munna yengduna isabu itaw Tomalgi masani haiba itawdo nungsibanida nangdi khangamaroi nangi paabado aiga ngang oiringaidagi yam luna tinarei napado yam phabani nama leitabagi paudi tahouchri napa leitabagi sorati ipasu laami matamdo nangdi angang oiri paaba leitaba chahi mari muk leibaga imasu paabagi matung indana adum satkhre adudi nangdi hausit kanaga leiminari itomta lei papa phare paaba su nongmana khoide laki numit su tagadori paaba satnaba tawrage khoi papa Saurel du satkirami asausu singhara du puduna makhoigi khulda satkirami Saurel mayum halaktuna magi nupida wari pumba lirami leimaton su pakhatlami nupado anthokna su mabuksil saukreda mama aidi nupa masado ya nupa oira siraina khali kaino da mapa nupa masado phabra phattabra isu phasana khangba natri mama mapado aina masak munna khangine itawa duna pok masabu phatti haibro adugi su mathakta huran basing adugi makhuttagi aibu kalaktibanine moi mapa adu fana oiduna su nupa adugi maramda munna thigatlaba matung khanabana phani Saureldi masanupi thoinu asi asauda pirage haina khalami nongma Saureldo asaugi mayumda laklami asau ingkholda thabak suduna leirami Saurelna khali ingkholda leiribasibo isa asau nattabrane manida Saurelna asaubu kaurami asausu Saurel ubada haraurami baba lakpiri nang babase nanggu unagi haiduna laklibani nangbu cha isingda sarabro Chaji baba ingkholgi thabak si loiraga chak thonglagi haiduna tawbani ado ipana laklibase ataigi nate aigi isanpi thoinu kobi ama lei tongonda pirage haina pabana khani ado nangbu gari khalibagi baba aigidi baba hoina asina phani haibaduda nasasu yazare Chaurel noktuna dungai adudi numit ababa ma yengduna nakhoyani luhongbirage asausu Saurel na hairibaduda yarammi Saurel sumayumda halaktuna magi nupida asauga maga sanarakpu wari pumba loina tamlammi leimatondi mapuroibana tawribadu gyaninglammi adubu garimatadi hairamdi thoinusu mapana hairibaduda yarammi asumna thoinuga asauga luhonglammi Saurelna masagi damak sana mayam ama haplammi asumna thoinu asaugi mayumda leirammi asauna magi nupi thoinuda asumna hairammi nupi nangi sanagi likto aingonda piro kaigina nupa yamna hangan aina piro hairadi sasat piro thoinu sumakha thana hanglujai mangak samdagi likto lakphoktuna magi nupada pirami asau sulik atubu puduna satkirami numidangi matamni asau du yu ngauraga mayumda halaklammi asau mamang thongdu makhutna kanna kanna thili thoinu su mamang thongdu hangdoklammi asau na thoinu gi masamdu singduna kai thongang dokbo atugyam koina sanglibadi thoinu magi nupana masam singbaduda naraduna asumna hairami nupa samsungna thado nabada yatri asauna magi nupi thoinu de yengduna asumna hai nangsa aina pamdana nusidana ka lobunati nakoi na bagi maral mathumda aigi oiningbagi nangbu lobani thoinu yam ngakna magi nupada yenglammi ajau wa makha muk tarai nang ngayimag nayumda satuna leiriba lanthum pumba aigi mingdu onsilage haiduna nakoi nama na paduda hairugadabani asi hairam laga asaudu imungda hairang tawduna sangkirami thoinudu yamna kapsarami asaudu nungtigi thoinudagi sana lauduna kaiduna yu thakpa jwar sanaba tawrami leimatondu nongma masanupigi manakta laklami leimatonna machabu ubada imagi bema imase isa udaba kuiri haiduna laklibani kaidawri nangbo nasa nungaitabro nayanga siyam kangsile kishu tawdi ima ngasidi jak zaraga oina hanbigro hoi ima sak zaraga tapna oina halagi ado asawdi udi mahabu leitabro ima madi thabak suba sakhi
ꯊꯣꯏꯅꯨꯅ ꯑꯁꯦꯡꯕꯗꯨ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯆꯥꯅ ꯁꯅꯥ ꯑꯃꯠꯇ ꯁꯤꯗꯕꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯅꯥ ꯂꯤꯀꯣꯟꯁꯨ ꯑꯃꯠꯇ ꯁꯤꯗꯦ꯫ ꯅꯪꯒꯤ ꯁꯅꯥ ꯂꯤꯀꯣꯟꯁꯤꯡ ꯑꯗꯨꯕꯨ ꯀꯔꯥꯏꯗ ꯊꯝꯈ꯭ꯔꯒꯦ? ꯊꯣꯏꯅꯨꯗꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯎꯄꯨꯗ ꯂꯩꯌꯦ꯫ ꯑꯩꯅ ꯁꯤꯕ ꯇꯜꯂꯦꯅ ꯎꯄꯨꯗ ꯊꯝꯕ꯫ ꯐꯔꯦ, ꯂꯩꯕꯨ ꯂꯩꯔꯗꯤ꯫ ꯏꯃꯥꯅ ꯉꯥ ꯂꯩꯔꯛꯄꯅꯤ꯫ ꯑꯁꯤ ꯑꯣꯏꯅ ꯊꯣꯡꯂꯨꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯃꯇꯣꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯏꯃꯥꯒꯤ ꯃꯐꯝꯗ ꯋꯥ ꯂꯣꯠꯂꯤ꯫ ꯅꯆꯥꯅ ꯑꯁꯦꯡꯕꯁꯤ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯆꯥꯒꯤ ꯈꯟꯕꯗ ꯋꯥꯒꯗꯕꯗꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯊꯣꯏꯅꯨꯗꯨ ꯂꯣꯟꯅ ꯀꯞꯆꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯁꯦꯜ ꯂꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯔꯦꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯅꯨꯄꯤ, ꯁꯦꯜ ꯄꯤꯌꯨ꯫ ꯅꯨꯄꯥ, ꯑꯩꯉꯣꯟꯗꯗꯤ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯒꯤ ꯂꯩꯕ ꯁꯦꯜꯁꯤꯡꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯗꯨꯗꯤ꯫ ꯁꯦꯜ ꯂꯩꯇ꯭ꯔꯕꯗꯤ ꯁꯅꯥ ꯄꯤꯌꯨ꯫ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯁꯅꯥꯅꯣ? ꯑꯩꯒꯤ ꯂꯩꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯗꯨꯗꯤ꯫ ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯂꯕꯅꯤ꯫ ꯌꯥꯝ ꯊꯨꯅ ꯁꯅꯥꯁꯤꯡꯗꯣ ꯄꯨꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯐꯔꯣꯏ꯫ ꯅꯨꯄꯥ, ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯅꯥꯅ ꯌꯥꯜꯂꯝꯕ, ꯏꯉꯛꯇ ꯁꯤꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨꯁꯨ ꯅꯪꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯕꯗꯨꯃꯛꯇꯗ ꯑꯩꯕꯨ ꯀꯔꯥꯏꯗꯒꯤ ꯁꯅꯥ ꯂꯧꯔꯨꯁꯨ ꯍꯥꯏꯕꯅꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯄꯤꯌꯨ ꯌꯥꯗꯕꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯪ ꯁꯅꯥ ꯄꯤꯔꯔꯣꯏ, ꯑꯗꯨꯗꯤ ꯅꯪ… ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜꯅ ꯊꯣꯏꯅꯨꯒꯤ ꯃꯉꯛ ꯑꯗꯨ ꯃꯦꯠꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯅꯨꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯁꯨ ꯊꯣꯏꯅꯨ ꯁꯤꯔꯦ ꯈꯪꯂꯕꯗ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯜ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯃꯪꯗ ꯄꯨꯔꯛꯇꯨꯅ ꯍꯩꯅꯧ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯦꯜꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯎꯔꯦꯜꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯇꯝꯅꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯆꯥꯎꯔꯦꯜ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯃꯀꯨ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯌꯨꯝꯗ ꯂꯥꯛꯄ꯭ꯔꯥ? ꯂꯩꯕꯥꯛ ꯂꯩ ꯄꯥꯈꯠꯅ, ꯂꯥꯛꯇꯦꯅꯦ ꯑꯆꯧ, ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨ ꯌꯨꯝꯗ ꯂꯩꯍꯧꯗꯕ꯭ꯔꯣ? ꯑꯆꯧ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯊꯣꯏꯅꯨꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯌꯥꯝ ꯄꯥꯈꯠꯅ, ꯑꯆꯧ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯣ? ꯌꯥꯎꯗꯦ ꯕꯥꯕꯥ꯫ ꯃꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯕꯥꯕꯥ, ꯊꯣꯏꯅꯨꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕꯁꯦ ꯊꯣꯏꯅꯨ ꯃꯁꯥꯅ ꯌꯥꯅꯗꯤ ꯍꯣꯡꯈꯤꯕ꯭ꯔꯥ? ꯆꯥꯎꯔꯦꯜ ꯉꯛꯅ, ꯃꯁꯥꯅ ꯌꯥꯅ ꯍꯣꯡꯈꯤꯕꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯑꯆꯧ? ꯕꯥꯕꯥ, ꯊꯣꯏꯅꯨꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯁꯨ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯏ꯫ ꯑꯩꯅ ꯈꯟꯕꯗ ꯊꯣꯏꯅꯨꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥ ꯅꯨꯄꯥꯗꯨꯒ ꯂꯣꯟꯅ ꯆꯦꯜꯂꯝꯂꯅꯤ꯫ ꯑꯆꯧꯗꯨ ꯃꯁꯥ ꯀꯟꯖꯅꯕ ꯊꯣꯏꯅꯨꯕꯨ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯂꯩꯕꯥꯛꯇ ꯌꯥꯝ ꯉꯛꯅ, ꯑꯆꯧ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯏꯃꯥꯗꯤ ꯊꯥꯖꯗꯦ꯫ ꯏꯆꯥꯗꯣ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯏꯆꯥ ꯅꯠꯇꯦ꯫ ꯑꯆꯧ ꯀꯞꯁꯤꯟꯅꯗꯨꯅ, ꯏꯃꯥ, ꯑꯩꯅ ꯆꯤꯡꯅꯕꯗꯣ ꯍꯩꯖꯕꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯒꯤ ꯊꯣꯏꯅꯨ ꯐꯪꯅꯅꯕ ꯊꯤꯕꯗ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯧꯗꯨ ꯀꯞꯂꯝꯃꯤ꯫ ꯆꯥꯎꯔꯦꯜꯗꯤ ꯑꯆꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯆꯧ, ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯄꯥꯅ ꯊꯣꯏꯅꯨꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯏꯆꯥ ꯅꯨꯄꯤꯅ ꯊꯤꯕ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣꯏ꯫ ꯑꯆꯧꯗꯤ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯆꯧꯗꯨ ꯆꯥꯎꯔꯦꯜ ꯍꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯑꯆꯧ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯇꯝꯅꯕꯗ ꯃꯤ ꯂꯥꯟꯗꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯆꯥꯎꯔꯦꯜꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯊꯣꯏꯅꯨꯒꯤ ꯃꯤꯡꯗ ꯄꯥꯜꯂꯝꯃꯤ꯫ ꯊꯣꯏꯅꯨ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯆꯥꯎꯔꯦꯜꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯆꯧꯒꯤ ꯑꯣꯏꯕ ꯍꯥꯏꯅ ꯏꯔꯝꯃꯤ꯫ ꯑꯆꯧꯗꯤ ꯊꯣꯏꯅꯨ ꯍꯜꯂꯛꯂꯔꯣꯏꯗꯕꯅꯤꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯊꯧꯕꯒ ꯃꯄꯥ ꯀꯨꯟꯖꯣꯒ ꯃꯃꯥ ꯊꯕꯥꯒꯗꯨ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯈꯨꯟꯗ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯑꯆꯧꯅ ꯎꯔꯝꯃꯤ꯫ ꯑꯆꯧꯅ ꯊꯧꯕ ꯍꯣꯏꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ꯫ ꯊꯧꯕꯅ, ꯏꯌꯥꯝꯕ,
ꯑꯩꯈꯣꯏ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯃꯤꯅ ꯂꯣꯏꯅ ꯂꯧꯕꯤꯍꯧꯔꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯂꯩ ꯃꯗꯨꯗ ꯂꯩꯔꯣ ꯑꯗꯨꯒ ꯊꯥꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯑꯆꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯆꯧꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯁꯨ ꯌꯥꯔꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯆꯧꯅ ꯌꯨꯝꯕꯨꯗꯤ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯤ ꯑꯗꯣ ꯍꯥꯟꯅ ꯁꯦꯜ ꯈꯔ ꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯨꯟꯖꯣꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯂꯨꯄꯥ 5ꯁꯤ ꯍꯥꯟꯅ ꯂꯧꯔꯣ ꯑꯆꯧꯗꯨ ꯀꯨꯟꯖꯣꯗꯒꯤ ꯂꯨꯄꯥ 5ꯗꯨ ꯂꯧꯔꯝꯃꯤ ꯊꯕꯥ ꯑꯆꯧꯗ ꯌꯦꯡꯗꯨꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯀꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯏꯅꯦ ꯑꯩꯒꯤ ꯃꯤꯡ ꯑꯆꯧ ꯀꯧꯏ ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯏꯆꯥꯒ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯌꯥꯗ ꯋꯥꯅ ꯆꯠꯂꯝꯒꯗꯕ ꯏꯆꯥꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯗꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯀꯨꯟꯖꯣꯅ ꯏꯕꯨꯡꯉꯣ ꯏꯄꯥꯗ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯍꯌꯦꯡꯗꯤ ꯏꯄꯥ ꯏꯆꯥ ꯆꯠꯇꯨꯅ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯊꯤꯔꯨꯁꯤ ꯍꯣꯏ ꯕꯥꯕꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯄꯣꯊꯥꯅꯅꯕ ꯇꯧꯔꯝꯃꯤ ꯊꯧꯕꯅ ꯃꯃꯥꯡꯊꯣꯡꯗꯨ ꯂꯣꯟꯒꯦ ꯇꯧꯕꯗꯨꯗ ꯁꯨꯃꯥꯡꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯊꯧꯕꯕꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯊꯧꯕꯅ ꯈꯜꯂꯤ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯣ ꯑꯩ ꯆꯠꯄ ꯌꯥꯗꯦ ꯇꯨꯝꯂꯨꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕꯗꯨ ꯇꯨꯝꯕ ꯆꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕꯒ ꯀꯨꯟꯖꯣꯒꯗꯨ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄꯅꯤ ꯈꯨꯜ ꯑꯁꯤꯗ ꯚꯔꯥꯗ ꯂꯩꯕꯅꯤ ꯀꯅꯥꯒꯤ ꯌꯨꯝꯗꯅꯣꯅꯦ ꯑꯆꯧꯒꯤ ꯌꯨꯝꯗꯅꯤ ꯈꯨꯔꯥ ꯑꯆꯧꯒꯤ ꯌꯨꯝ ꯄꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯈꯠꯅꯕꯗꯨ ꯎꯕꯗ ꯀꯨꯟꯖꯣꯒ ꯊꯧꯕꯒꯗꯨ ꯉꯛꯂꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯈꯔ ꯊꯨꯔꯦ ꯅꯣꯡꯃꯃꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯁꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯀꯨꯟꯖꯣꯒ ꯊꯧꯕꯒꯗꯨ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯀꯨꯟꯖꯣꯒ ꯊꯧꯕꯒꯗꯨ ꯊꯕꯛ ꯊꯤꯕ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯈꯨꯜ ꯑꯗꯨꯗ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯃꯠꯇꯅ ꯊꯕꯛ ꯄꯤꯕꯤꯔꯝꯗꯦ ꯃꯄꯥ ꯃꯆꯥꯗꯣ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯔꯩꯕ ꯁꯦꯜ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥꯒ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯃꯄꯥ ꯍꯟꯕꯤꯔꯛꯂꯦꯗꯅ ꯊꯕꯛꯄꯨ ꯐꯪꯕ꯭ꯔꯣ ꯀꯨꯟꯖꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯃꯃꯥ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯝꯇꯅ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯔꯩꯕ ꯁꯦꯜ ꯑꯗꯨꯅ ꯆꯦꯡ ꯃꯜꯂꯛꯂꯕꯅꯤ ꯃꯣꯏ ꯃꯄꯥ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯕ ꯈꯪꯗ꯭ꯔꯤ ꯃꯃꯥ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯇꯧꯔꯁꯤ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥꯛꯇꯣꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯊꯣꯡꯉꯨ ꯍꯣꯏ ꯃꯣꯏ ꯃꯄꯥ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ ꯀꯨꯟꯖꯣꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡꯗꯤ ꯊꯕꯛ ꯊꯤꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯎꯃꯪꯗ ꯎ ꯌꯥꯟꯗꯨꯅ ꯌꯣꯜꯂꯨꯔꯁꯤ ꯍꯣꯏ ꯕꯥꯕꯥ ꯊꯕꯥꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯆꯥꯒꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯀꯨꯟꯖꯣꯒ ꯊꯧꯕꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯊꯧꯕꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯊꯧꯕ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯊꯧꯕꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯂꯨꯏ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ ꯊꯧꯕꯅ ꯈꯜꯂꯤ ꯀꯩꯅꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯕꯨ ꯀꯩꯅꯣ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯂꯥꯛꯇꯦ ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯂꯩ ꯅꯠꯇꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏꯔꯖꯥꯠꯂꯣ ꯐꯔꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯪꯂꯨꯔꯒꯦ ꯑꯁꯤ ꯈꯟꯅ ꯊꯧꯕꯗꯨ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯅꯪꯒ ꯇꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯤꯟꯅꯔꯁꯤ ꯅꯪ ꯌꯥꯕ꯭ꯔꯥ ꯅꯪꯗꯤ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯦ ꯀꯃꯥꯏꯅ ꯅꯪꯒ ꯇꯤꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ
ꯍꯌꯦꯡꯈꯩꯗꯤ ꯉꯜꯂꯤꯉꯩꯗ ꯂꯥꯛꯑꯣ ꯃꯤꯅ ꯎꯔꯒ ꯅꯪꯕꯨ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯈꯤꯅꯤ ꯅꯨꯄꯤꯗꯣ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯕꯣꯡ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯤ ꯊꯕꯛ ꯌꯥꯝꯅ ꯁꯤꯜꯂꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯂꯥꯛꯂꯤꯕꯁꯤ ꯑꯗꯣ ꯏꯕꯨꯡ ꯍꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯏꯆꯜ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯅꯤ ꯏꯃꯥ ꯅꯥꯕꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯗꯒꯤ ꯁꯦꯜ ꯈꯔ ꯄꯥꯕꯅ ꯂꯧꯔꯦ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯕ ꯈꯨꯜꯂꯥꯛꯄꯗꯨꯅ ꯂꯧꯍꯧꯔꯦ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯩ ꯃꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯂꯝꯕꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯌꯥꯝꯕ ꯑꯆꯧꯕ ꯊꯦꯡꯅꯗꯨꯅ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯔꯤꯕꯁꯤꯅꯤ ꯑꯗꯣ ꯏꯆꯜ ꯅꯈꯣꯏꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯏꯕꯣꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯑꯗꯨꯗꯤ ꯏꯆꯜ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯤꯗꯕ꯭ꯔꯥ ꯏꯕꯨꯡ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨꯔꯥ ꯏꯕꯨꯡ ꯑꯩ ꯀꯤꯌꯦ ꯑꯗꯣ ꯏꯕꯨꯡꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯅꯆꯜꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯊꯧꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯎꯔꯝꯗꯦ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯁꯤꯡꯖꯪ ꯄꯨꯗꯨꯅ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯐꯖꯕ ꯑꯃꯁꯨ ꯍꯧꯔꯝꯃꯤ ꯍꯩꯅꯧ ꯑꯃꯨꯟꯕꯁꯨ ꯌꯥꯝꯅ ꯄꯥꯜꯂꯝꯃꯤ ꯊꯧꯕꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯥꯕꯥ ꯁꯤꯒꯤ ꯍꯩꯅꯧ ꯑꯁꯤꯗꯤ ꯀꯅꯥꯝꯇꯅ ꯍꯦꯛꯄꯤꯗ꯭ꯔ ꯃꯥꯜꯂꯦ ꯐꯖꯅ ꯄꯥꯜꯂꯤ ꯏꯃꯥꯗꯣ ꯍꯩꯅꯧ ꯑꯃꯨꯟꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯏꯃꯥꯒꯤ ꯍꯩꯅꯧ ꯈꯔ ꯍꯦꯛꯄꯤꯈꯤꯁꯤ ꯕꯥꯕꯥ ꯀꯨꯟꯖꯣꯁꯨ ꯌꯥꯔꯝꯃꯤ ꯊꯧꯕꯅ ꯎ ꯀꯥꯗꯨꯅ ꯍꯩꯅꯧ ꯍꯦꯛꯂꯝꯃꯤ ꯍꯩꯅꯧꯗꯣ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯝꯃꯤ ꯃꯄꯥ ꯃꯆꯥꯗꯣ ꯎ ꯌꯥꯟꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯗ ꯎꯁꯤꯡ ꯑꯗꯨꯕꯨ ꯌꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯃꯆꯥꯕꯨ ꯃꯤꯅ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯎꯁꯤꯡ ꯑꯗꯨ ꯂꯩꯕꯤꯔꯝꯗꯦ ꯑꯍꯜ ꯑꯃ ꯆꯪꯉꯛꯇꯨꯅ ꯅꯈꯣꯏꯅ ꯌꯣꯜꯂꯤꯕ ꯎ ꯑꯁꯤꯕꯨ ꯃꯃꯜ ꯀꯌꯥ ꯂꯧꯒꯗꯧꯔꯤꯕꯅꯣ ꯀꯨꯟꯖꯣꯅ ꯇꯥꯗ ꯂꯨꯄꯥ 3 ꯈꯛꯇ ꯄꯤꯕꯤꯔꯝ ꯀꯔꯤ ꯂꯨꯄꯥ 3 ꯍꯩ ꯂꯨꯄꯥ 3ꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯨꯄꯥ 1.5 ꯄꯤꯔꯒꯦ ꯁꯦ ꯎꯁꯤ ꯂꯧꯔꯒꯦ ꯊꯧꯕꯒ ꯀꯨꯟꯖꯣꯒꯗꯨ ꯌꯦꯡꯅꯔꯝꯃꯤ ꯀꯨꯟꯖꯣꯅ ꯐꯔꯦ ꯇꯥꯗ ꯂꯧꯕꯤꯔꯣ ꯑꯍꯜ ꯑꯗꯨꯅ ꯂꯨꯄꯥ 1.5 ꯄꯤꯗꯨꯅ ꯎ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯜꯂꯛꯂꯦꯗꯅ ꯑꯩꯗꯤ ꯊꯦꯡꯕꯁꯤꯗ ꯄꯥꯈꯠꯂꯨꯔꯦ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯤꯔꯛꯂꯒꯦ ꯂꯨꯄꯥ 1.5 ꯁꯤꯂꯦ ꯃꯃꯥ ꯁꯦꯜꯁꯤ ꯅꯪꯉꯣꯟꯗ ꯊꯝꯖꯤꯜꯂꯨ ꯂꯨꯄꯥ 4-5 ꯁꯤꯠꯀꯗꯕ ꯎꯅꯤ ꯂꯨꯄꯥ 1.5 ꯈꯛ ꯁꯤꯜꯂꯛꯏ ꯃꯣꯏ ꯃꯄꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯤꯠꯂꯤꯕꯁꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯐꯤ ꯑꯗꯨꯗ ꯌꯣꯝꯂꯤꯕꯗꯨꯅ ꯏꯃꯥ ꯍꯩꯅꯧꯅꯤ ꯎꯃꯪꯗ ꯆꯠꯄꯗ ꯍꯩꯅꯧ ꯌꯥꯝꯅ ꯄꯥꯜꯂꯝꯃꯤ ꯏꯃꯥꯅ ꯆꯥꯅꯕ ꯍꯩꯅꯧ ꯍꯦꯛꯂꯛꯄꯅꯤ ꯍꯩꯅꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤ ꯎꯕꯗ ꯇꯤꯟꯒ ꯇꯥꯏ ꯀꯌꯥꯗ ꯐꯖꯔꯤꯕ ꯍꯩꯅꯧꯅꯣꯅꯦ ꯊꯕꯥꯅ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯝꯃꯤ ꯍꯩꯅꯧ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯃꯃꯥ ꯅꯪꯅ ꯍꯩꯅꯧ ꯄꯥꯝꯕꯁꯤ ꯄꯥꯝꯃꯤꯗꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯨꯟꯖꯣꯒ ꯊꯕꯥꯒ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯕꯒ ꯅꯨꯄꯤ ꯑꯗꯨꯒ ꯍꯩꯅꯧ ꯃꯈꯣꯡꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤ ꯀꯨꯟꯖꯣꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯌꯦꯡꯒꯗꯕꯁꯨ ꯁꯦꯜ ꯂꯩꯔꯝꯗꯦ ꯊꯧꯕꯗꯨ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯊꯧꯕꯗꯣ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯝꯗꯦ ꯊꯧꯕꯗꯣ ꯉꯁꯤꯗꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯂꯥꯛꯄ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯅꯨꯄꯤꯗꯨ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯧꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯆꯜ ꯁꯥꯎꯒꯅꯨꯀꯣ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯅ ꯑꯩ ꯉꯔꯥꯡꯗꯤ ꯊꯣꯛꯂꯛꯄ ꯉꯝꯗ꯭ꯔꯦ ꯏꯕꯣꯡ ꯄꯥꯕ ꯃꯁꯥ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯨꯗꯅ ꯏꯆꯜ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯅꯧꯕꯅꯤ ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯇꯦ ꯁꯦꯜ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯑꯃꯥꯏꯕ ꯀꯧꯒꯅꯤ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ ꯅꯆꯜꯗ ꯁꯦꯜ ꯈꯔ ꯌꯥꯎꯔꯛꯏ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ ꯏꯕꯣꯡ ꯁꯦꯜꯁꯤꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯄꯥꯕꯨ ꯂꯥꯌꯦꯡꯉꯨ ꯁꯦꯜꯁꯤꯅ ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯁꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯀꯥꯏꯊꯣꯛꯂꯒ ꯌꯦꯡꯉꯨ ꯏꯆꯜ ꯁꯦꯜ ꯑꯁꯤ ꯂꯧꯔꯒꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤꯗꯤ ꯏꯕꯨꯡ ꯂꯧꯔꯔꯣꯏ ꯏꯕꯨꯡ ꯂꯧꯁꯤꯜꯂꯣ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯂꯦ ꯏꯕꯨꯡꯁꯨ ꯆꯪꯂꯣ ꯅꯆꯜꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯊꯧꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯤ ꯄꯤꯔꯝꯂꯤꯕꯁꯦ ꯊꯧꯕꯗꯣ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ ꯅꯣꯡꯉꯥꯟꯕꯒ ꯊꯧꯕꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯄꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯑꯃꯥꯏꯕꯗꯨꯅ ꯀꯨꯟꯖꯣꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈꯤꯔꯝꯃꯤ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯖꯕꯗꯒꯤ ꯀꯨꯟꯖꯣ ꯃꯁꯥꯗꯨ ꯈꯔꯗꯤ ꯐꯒꯠꯂꯤ ꯊꯧꯕꯁꯨ ꯎꯃꯪꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ
ꯃꯥꯅ ꯌꯥꯟꯕ ꯎꯗꯨ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯆꯦꯡ ꯍꯋꯥꯏ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯑꯆꯧꯗꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯧ ꯎꯕꯗ ꯊꯧꯕꯗꯨ ꯑꯆꯧꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯑꯆꯧꯅ ꯅꯌꯥꯝꯕꯅ ꯂꯥꯛꯂꯤꯕꯁꯤ ꯚꯔꯥ ꯄꯤꯌꯣ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯌꯥꯝꯕ ꯉꯥꯏꯕꯤꯕꯒꯤ ꯉꯥꯏꯕꯤꯕ, ꯃꯇꯝ ꯈꯔꯇꯒ ꯉꯥꯏꯕꯤꯌꯨ, ꯑꯩ ꯏꯌꯥꯝꯕꯒꯤ ꯁꯦꯜꯗꯨ ꯄꯤꯅꯕ ꯍꯣꯠꯅꯖꯔꯛꯂꯒꯦ꯫ ꯑꯆꯧꯗꯨ ꯁꯥꯎꯅ ꯉꯥꯏꯕ ꯌꯥꯔꯣꯏ, ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯣꯏꯅ ꯚꯔꯥ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ? ꯅꯣꯏꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯋꯥꯅ ꯆꯠꯂꯝꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯈꯤꯕꯅꯤ꯫ ꯏꯌꯥꯝꯕ ꯅꯅꯥꯎꯁꯨ ꯈꯪꯖꯩ, ꯅꯨꯃꯤꯠꯇꯨꯗ ꯏꯌꯥꯝꯕꯅ ꯃꯇꯦꯡ ꯄꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛꯃꯛ ꯄꯤꯔꯛꯑꯣ꯫ ꯐꯔꯦ ꯏꯌꯥꯝꯕ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ꯫ ꯊꯧꯕꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯂꯤꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯑꯆꯧꯕꯗ ꯌꯦꯡꯗꯨꯅ ꯏꯌꯥꯝꯕ ꯁꯤꯒꯤ ꯂꯤꯛꯁꯦ ꯃꯇꯝ ꯈꯔ ꯏꯌꯥꯝꯕꯗ ꯊꯝꯕꯤꯔꯣ, ꯁꯦꯜ ꯂꯩꯕꯒ ꯂꯤꯛꯁꯤꯒ ꯑꯃꯨꯛ ꯑꯣꯟꯅꯁꯤ꯫ ꯑꯆꯧꯕ ꯂꯤꯛ ꯑꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯗꯤ ꯂꯤꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯤꯕ? ꯊꯧꯕ ꯍꯥꯏꯐꯦꯠ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯂꯤꯛ ꯑꯗꯨꯗꯤ ꯏꯕꯣꯛꯅ ꯏꯃꯥꯒꯤꯗꯃꯛ ꯄꯤꯔꯝꯕꯅꯤ꯫ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ, ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯂꯤꯛꯁꯤ ꯀꯗꯥꯏꯗꯒꯤ? ꯂꯤꯛ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯤꯛ, ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯅ ꯂꯤꯛ ꯑꯁꯤꯕꯨ ꯊꯤꯔꯛꯄ, ꯍꯥꯏꯌꯨ ꯂꯤꯛ ꯑꯁꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯅ ꯊꯧꯕꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯧꯕ ꯄꯥꯈꯠꯅ ꯏꯌꯥꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ, ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯁꯛ ꯈꯪꯗꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯂꯥꯛꯏ, ꯅꯨꯄꯤꯗꯨꯅ ꯂꯤꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ꯫ ꯁꯦꯡꯂꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯑꯁꯦꯡꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯏꯌꯥꯝꯕꯅ ꯊꯥꯖꯗ꯭ꯔꯒ ꯍꯣꯔꯦꯟ ꯂꯥꯛ, ꯃꯥ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯐꯔꯦ ꯍꯣꯔꯦꯟ ꯑꯩ ꯂꯥꯛꯀꯅꯤ, ꯃꯥ ꯂꯥꯛꯂꯕꯗꯤ ꯐꯩ, ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯅꯪꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ, ꯑꯆꯧꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯆꯧꯒ ꯊꯧꯕꯒꯗꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯑꯆꯧꯗ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯂꯤꯛ ꯄꯤꯔꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯁꯤꯅꯅꯤ, ꯏꯌꯥꯝꯕꯅ ꯐꯖꯅ ꯍꯪꯕꯤꯌꯨ, ꯐꯤꯡꯒꯠꯄꯤꯒꯅꯨ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯥꯜ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ꯫ ꯑꯆꯧꯗꯨ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ, ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯆꯧꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯑꯆꯧꯕꯨ ꯇꯥꯟꯅꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯐꯨꯝꯐꯝ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯌꯧꯕꯗ ꯑꯆꯧꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯀꯤꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯆꯧ ꯀꯤꯕꯅ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯂꯨꯞꯂꯤ꯫ ꯑꯆꯧ ꯌꯥꯝ ꯀꯤꯅ ꯅꯪ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯥ? ꯊꯣꯏꯅꯨ ꯀꯟꯅ ꯅꯣꯛꯇꯨꯅ ꯃꯥꯅꯤ, ꯅꯪꯅ ꯃꯤꯍꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯊꯣꯏꯅꯨꯅꯤ, ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯑꯆꯧꯕꯨ ꯃꯈꯧꯔꯤ ꯃꯦꯠꯂꯝꯃꯤ꯫ ꯑꯆꯧꯅ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯕꯁꯨ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯅ ꯉꯥꯛꯄꯤꯔꯝꯗꯦ, ꯑꯆꯧꯕꯨ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯒ ꯊꯣꯏꯅꯨꯅ ꯊꯧꯕꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯏꯕꯨꯡ ꯀꯤꯒꯅꯨ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯕꯨꯡꯒꯤ ꯃꯇꯦꯡꯗꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯖꯔꯦ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯨꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗꯨ ꯀꯞꯂꯛꯏ꯫ ꯏꯆꯜ ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯃꯍꯥꯛꯁꯨ ꯁꯤꯔꯦꯗꯅ꯫ ꯏꯕꯨꯡ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯂꯩꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗ ꯑꯩꯒꯤ ꯁꯅꯥꯁꯤꯡꯗꯣ ꯆꯐꯨ ꯑꯃꯗ ꯍꯥꯞꯂꯒ ꯐꯨꯝꯗꯨꯅ ꯊꯅꯝꯕꯅꯤ, ꯏꯕꯨꯡꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯅꯆꯜꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯅꯅꯕ ꯍꯩꯅꯧ ꯃꯈꯣꯡꯗꯒꯤ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡꯗꯣ ꯃꯩ ꯊꯥꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯆꯜꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯒꯅꯤ꯫ ꯊꯧꯕꯁꯨ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯁꯨ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕꯁꯨ ꯊꯣꯏꯅꯨꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨ ꯀꯥꯏꯔꯒ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯇꯦꯡꯗꯒꯤ ꯊꯧꯕꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫